Besopati suki manung sanba kwakta ki me hom sakang ba me sing na fa khra ba matu ngasi tamchi na fur tha dor kle hairi sakang ba me sing na fa ki ba me hom ado kwakta municipal council 1 number 3 tiki MD Abdul Sadar sahi kunthra manga apok MD Abdul Manal kwakta tinge laikai 1 number 2 tiki MD Amir Khan sahi ni pu apok MD Adil amasung MD Sakir Ahmad sahi kunthra ni apok MD Wasir Ahmad ni hare me hom se hata dalai ba JR hospital pu katna laikan nari hina masagamari laina ampa kogi working president Rahman Jungkhai bamna thadok asi kanana sathabano haiba thuba matam sengdok pirau hariba mi hum asina aran bathabak toramba ta leirabasu miyam khangna phongdok pirau meitai pangal singna tawba thabak ta aran tawba yawrabasu ampa ko da pau pibiraktuna amatoina tidok duna sumba lambi da purana bhona mina se landamasi ki lurba matam asita mi phaduna tamthina fu sebi thabak sathaba se tawbigano haike nakalamramda hiramasiga mari lainana kwakta da miyamna thoklaktuna lambi timi khongsang sangsin kibadusu laikhrabani lamdam sida thola iba CSO organization loina na miyam loina na queen sang sai uthani fu organization torpa ikoi mem ubi ujaba leire nusi chanaba gi lom ayam loina tobi masi yam thanks to aduga masida unknown person sing torami thawang ase athu amatam manung de sengdok piyo ampa ko yauna makhogi lalami ba maram du karino legally oibra illegal oibra legal oiraga na mohona toro business tu kamai towi illegal oiraga na karino haibana chingba makhoi de chingnari ba nungai taba chingdo aikoi puna thindok minasi aikoi ga samin naraga khudimak tu tathok tachun tominasi fiba masi urraga di masi di mioiba amada chakkado bali chanate habse ahano ka thamjage aduga masida maipuna na mari leinariba sakhangdaba organization sing thubada thokpira laga aikoina tawani makhoi gi maral asini haibase kokta praja amadi manipur gi praja kudi maku thumda thambiyo haina akibogi maige ding thamjage